Manipur Top Channel की मैकेडी की मारू एबी इपाउसंग मियाम दा थमजरी आनबदा Dialogue on Value Indians and Western Perspective हाइबिस द नेशनल सेमिनार हौदोखरि Dialogue on Value Indians and Western Perspective हाइबिस द नुमिनिनि सुबन सथगदब नेशनल सेमिनार अमा मणिपुर यूनिवर्सिटी की फिलोसॉफी डिपार्टमेंट सिंदुना मणिपुर यूनिवर्सिटी की कोर्ट हॉल दा हौदोखरि Indian Council of Philosophical Research ICPR New Delhi की मियंग मखारा पांगथोकपा सेमिनार हौदोकपगी थौरमदुदा AMU की BC Professor N Lokendra AMU की हानगी Department of Philosophy की हानगी Head Professor Salam Syamkishore amadi Humanities की Dean Professor N Pramodini na mathangsin Special Guest of Honor amadi President oina sirgyaki ngasidagi haudokiba seminar duda mapandagi lakpa tungan ba University की Professor amadi mahairoi kya yauna tungan ba resource person sing na paper sing pathokane hari thauram ga mari lainana AMU ki BC Professor N Lokendra na hai India si yamna khongjel yamna skhot mai kai da khong thangjeliba leba mani leba sina hokiba sai kya dagi masagi economic ki GDP growth rate si sada 6.2 dagi 6.9 yauna ba kan honari phibam asi atopa European laiba kya na pangthok ngamdaba amani ngasidi India gi mamangai digi lereklaba 60 amadi wakhalun sing tamnabagi damak malem gi tuan ba university da center sing hangdokpa horakli laiba asigi ina khulaba culture amadi wakhalun sing asi hengat hananaba amadi amuki hena mathau hapagi khongthang sing khongjel yang na sangsili asigumba wakhalun asi mang tharagi ngasigi national seminar asi pangthok panai Mauna makhatana hai taragani pan amadi taragamapan suba sahi sa matam gi British loilam lenga na mamangai digi leijarak India gi ina khulaba satnabi amadi wakhalon singadu mutalaga Western education na mutsinna ba kana hona kibani British ki loilam lenga na ina khulaba wakhalon amadi culture adu na thekibani adu bungasidi mamangai digi leiram laba laiba sigi culture amadi wakhalon du na hongna na hingat handuna anob India amagi mayolda Kumang sokshin na sangsilakli masi apapa khudam amani haikhen su paus ta makhatari atopa pawm dana imagi maira na union home minister gi pongning singsinkhre furup marakta khaibung ta nariba amadi thajanadri bas ko honduna manipur da mausa gi phibam da hanjin hanana ba akan mathabak lokhotpina ba imagi maira gi mekeri gi union home minister Amit Shah da ayib sirol ama pi duna taksinkhre imagi maira gi convener TS Sujatana Kuyek pi dunangarang Union Home Minister da pisin kiba sirola duda Manipur thukliba sahi ani fajilaglaba irang sina mara moiduna lanjena duna relief camp sing da lairiba nupi angang amadi ahal oiraba singna sanglaba matam si asuki matik wana leliba sibu ubiduna athuba matam da makuigi awaba koknaba honabiu haina taksili Mama ama oina Manipur tangdu leita da phimam amda lairiba su nungnang ba pokpaga loinana miyam gi maru oina displaced person singi awaba se ko honana ba athupa matamda Manipur da mauksa gi punsida anjina ba na ki lamjing lamtak makha da akan mathabak paikhat pina ba taksin baga loinana thabak oina paikhalakani haiba gi thajabu thamli loinana mikup ama phamina duna wari sanaduna aikoi bu pung thogat piduna Manipur da mauksa gi phibam da hanjilangna ba honaba da na ki minister ga puna thabak tawmina ba ngamna bu khona biu hainasu Union Home Minister Amit Shah gi pungning singsinki amarom dana nopi gi mathak da sathaba hingsa gi matang da awareness pangthokre Manipur State Commission for Women's MSCW na all Central Women's Development Association puna sinduna violence against women haibis da nomi gi awareness program amangasi Central Bazar Community Hall pangthokre Punna nupa nupi samaga kulom na sarug yaduna pangtukiba awareness program du Manipur State Commission for Women's ki chairperson Thumlip Teningpam Monsang Commission asigi members sing Lorembam Dayabati SK Sophia Moyon amasum Hungul Gram Panchayat ki Pradhan MD Sikandar Ali amasum All Central Women's Development Association ki Secretary Nazam Phundrai Mayumna President members sing oina sarug yaki Technical session the Women's and Islamic Law Haibisida AMB Rahul Amina resource person when a wangaki Manipur State Commission for Women's ki chairperson Thumlip Tening Pam Monsangna Women's and Islamic law amasum nupi singi legal rights singi matang nupi singa mamutana khangbagi tangai phadaba wapnaki loinana lamda masigi nupi khunaibu sakot handun apaba sakot pa mangjil thaba khunai ma purakna ba honabada puna thabak tawmina na basu magna tilliba miyam da apul tawki amarom dana Nomai Singh da Mahadev ki mandir sarga ni MLA Syam Kumar mathang sahi gi baruni khurumba nangna ba Nomai Singh da
Singu Mahadev Nongpok Ningthaugi Mandir ama saragan haina Andhra Kendragi MLA Thanawjam Syam Kumar phongdokre hariba wafam asi ngarang baruni khurumbagi tharumga mari lenana Singu Mahadev Nongpok Ningthau khurumba lakpada MLA na phongdokhibani loinana Andhra dagi Singoi baruni Nongpok Lainingthau phawbagi lambi semba luisinmada MLA na nongaiba phongdokre MLA Syam Kumar na makhatana hai miyamna lai khurumba lakpada public toilet laitawigi awaba mayuknari basi athubada ko honanaba Sayolamigi manungda khubamashida miyamgi public toilet ama saragani mashina lai khurumba lakpa amadi lai committee na thengnaramba khudongsadaba singkharada oirabasu ko hanba ngamlagani laigi khubamashida mathangi baruni khurumba nangnaba Singu Mahadev ki sanglen amasu ma ki lanai sanfamdagi saraga khalagana ki amaramda lambi sembagi matangda MLA Syam Kumar na hai Androdagi Singoi baruni phawbagi kilometer mariram sangba lambi asi MLA local area development fund dagi semba loire lambi asida Androdagi Imphal phawba lakpada subnatagi minute 10 dagi 15 phawbada yobang ngamhale lambi asi black topping tawraga paka road ama athubada ohelaga naki thauramadu Singu Mahadev Nongpok Ningthaugi lai committee gi mihut singsu saruk yaki atopa pawmana Thokliba lan asigi manungda yumdagi thokhibadagi thiba khangdana leirakraba Avinash amadi Anthony gi mangani lehun tambagi tharam lamdam asigi miyoi sakyana saruk yaduna pangthokre lamdam asida thokliba lan manungda hawkhiba sahi English aniga kungohomdor gi November 5 dagi thiba khangdana leirakraba akham awang lekai dagi maibam Avinash apokpa maibam Hemanta amadi Ningthaujam Anthony apokpa lekhidraba Ningthaujam Sundar ani gi hakchang phanglaktabadagi thasi kungohomdoida Pangong namut sinduna akham awang lekai de lairol sanbagi thorom pangtokraba matung ngasi makhoi eni gi mangani lehun tambagi thorom ama lamdam asigi miyoi sa kyana saruk yaduna pangtokre laikhidraba athauba ani gi photo da miyamna mit ki piranga loinan haikal lekat tamkhiba madi lai goeba thorom pangtokpuna thoram adugi mapung oeba thorom oikhi ngasi pangtokhiba mangani gi lehun thoram aduga mari leinana thiba khangdana leirakhiba Avinash amadi Anthony gi matangda semkhiba JAC gi senior member Songtham Basantana phungdokhibada Ningthaujam Anthony amadi maibam Avinash anina sahi amaga tha kya hausilaglaba phawba thiba khangdana leirakpasida makhoigi mathau mangam pangthokpam thui haina khannaraba matungna mathau mangam asi pangthokpani Avinash amadi Anthony gi matangda lenga ki mekedigi kari kongtang pekhalakadagi haiduna ngasi phawbu ngaiduna lakhibani aduba lenga ki mekedigi kari gumba kongtang amata pekhalaktabadagi ngasi aikhoina imung manungi awaba si yenglaga ngasi gi kongtang asi pekhalakpani angani ase kokina soidana halam lagani haiba thajabadagi makhoigi saru maset amatong oirabasu pibi waina lenga ki mafamda kyara khaikiba leirabasu kari su tawbirakhidi aikhoi maitai gi oina haunabi matung ina mathomangam pangthoke haikibasu lekhri adubo lengak leitaba leiba ama oiduna leibadagi ngasi phawba langa langjin ama phawba khangdana leirakhibani adubo ngasi gi mangani leihonasi loiraba matungdagi di ingtappa hanagumna tangdu leitaba ama oirasano haiba wafam thamki makha satharak poina kanglai paki mairagi editorial memna thamjagi ningthauna ngangbo wa leibak makha tahidi haiba lei kawdaba phai ngasi lebak miyamna lusingduna pubigadaba matik saba lusingba ma phawba lamdam asida leitabagi asengba mami edu tarakle haibi hai lusingba ngakta authority ngaktana leba asida pik thana lebagum tawre kanglai paki mairagi editorial memna thamjari miyo yamana su songthoralaga ehak lusingmani ehakna loina khangle aina khwaidigi phaba mini haiba romda post tawraga lusingba saba ngakta oibigi phibam amada lakli aduna lusingba yamanki padagi leibaki lurabi issue kaya tholakpa matamda ningthina phaminaduna tathok tasin tawraga thabak pangthokpagi hainabi adu ngasidi mangkhre haiba yare mana tawningba pangtawda tawbadigi leiba asi kangkhong saibagi thakta lakli adubo leiba asigi lusingmani haiduna leiriba sing haibadi miyamgi mihur oiriba MLA singna wakal mapung phaba leibak miyamgi damakta khanduna afaba thabak tawba ngamba amamam oipham thui aduga isagi asoiba sing adu masana khangjadragasu miyamda ehak kari soire kari lankhre haibadu takpiyum aranba asoibadu leibak miyamna takpiraba matamda phigau sana lauksinjagani loinana aranbadu somthoksagani haiduna puksil singna haifam thui aduga Manipur gi chief minister oikhiba singdagi hauraga atai minister oina thaupu khiba sing amadi MLA singna tawgani haiduna leibak miyamgi mamangda laukthokhiba wafam sing adu thabak oina pangthoktuna miyamda kanaba phangangadabani hainabale ningthauna ngangbu wadi leibak makha tahidi thaktasu kaphadi haiba asengbadi ningthau palingi matamda leibak ningthauna tawge haina thaba adu tasingna thabak oina pangthoktuna madugi kanaba leibak miyamda phangali maduna ningthauna ngangbu wadi leibak makha tahidi thaktasu
kapadi haibadu tauthuraq pathabak na mayek sing uthok ngami maduna ningthau bulaiba miyam na mapung phana thajaba thami haidok kibuwa thabak oina pangtho o haiduna aduki matik lumna longnai ado bangasi democracy salaba bharat ki saruk ama oiriba manipur su democracy gi matungina mikhal pangthok tuna miyam gi mihut sing sahi manga gi oina khali miyam gi mihut sing khalaba matungna matik saba miyoy amabu se minister oina khanduna lengak sasan gi thabak pubagi satnabi asi lairibani madunadi lengak mapu oigadoriba minister haibasi aduki matik lukhre aduna ma ki lengak sasan gi thabak ta karigoma amata soidanabagi damakta hiram khudimakta mangonda paukta pibinaba tuan ba akhang hai kya mathambagi satnabi asilai leibak ki lurabi isu kya tholakpa matamda minister na wa tathok tasin tawnaba thamliba advisor sing aduga tathok tasin tawdun hiram khudimakta mai pauna thabak pangthona ba honabigi satnabi isu laidibani adu manipur gi minister oina lengak sasan tawkiba kyana asigumba tawphom thokpa thaba si tawdabagi mami takidaba nati tasiyengna hairaba karigumba function amada wa ama ngang batarabasu taibang mapu ki masak oiraba miyam gi maphamda karamna ngang sakani haibadu hana ningthina tana tiknaraga asuma wa ngang bi hainabi amasu laigadabani aduba puna ma si kauthulamnaga ayhak tilu singmani lengak mapu ni haibaromda ego na mang thaduna satlaga miyam tinba function da miyam na taba nuwaitaba wafam kya maring marang oina ngang thorakpa yaukidabani tawbang amloidaba thabak kya tawgani haiduna hektamak rakthokpa taibang mapuga manaraga laibak miyamda khudombi thimduna khuba khujinduna akang aring singba mongda wa ngangbagi asingba saktam udu electronic media kayada mayek singna phungdorakpadigi laibak miyamna yamna singna khangba haibadu oiri maduna aikhoigi lusingba singna laibak miyamu taibang mapuni haina lauduna hek yariba makai miyamgi maphamda oidaba wafam tawroidaba thabak tawgani haiduna khak hairoidabani ningthawna ngangba wa laibak makhata haidi thaktasu kapadi haibadu khangna haidokhiba wafam singadu thabak oina pangthoktuna laibak miyamda kanaba phangan ngamgadabani haiba kanglai paki meragi editorial member thamjari du tentak pa topa pom na bom sing langsinkhre nongmei su kapsinkhre west bengal gi patarada leba bjp lu singba masum hani gi mp arjun singha gi mamangda majakhangdaba miyoi singna bom sing langsilamaga loina nongmei su kapsilam le haina police na phongdokre ngrano midanga thengbada thokhiba thawdo oduna ha ama sokhi haiba wafam su makoina phongdokli pawgi likhunang gi matung in attack torokhiba dugi matung arjun singa masum ha ka loina basingna tanabada gi miyoi singa du mafam du thadoktuna senkhi amasum barakpur gi police commissioner ajay thakur na ki haujuk mafam adu gi phibam mapung phana laksili thawdo oduna siena basing lemna thaba tawroi makoi gi matakta logi matung in matik sabe action lokot kani hana sumhana phongdokhi maraksida arjun singa nga numidang gi attack adu da Trinamool Congress ki councillor Sunita Singha ki masanupa Namit Singha chinabagi maral sikri hairi amaramna Kashmir terrorist ki lotpham thugaikhre zaman Kashmir gi Baramulla district ki security force na terrorist ki lotpham ama thugaikhibga loina kusukhlai sing phangle haina official singna phongdokre official sing dugi matung inadi akangnaba paw phangbadi gi ngarang security force singna Baramulla district ki Nambalan forest area da satapu operation amada adugi manu terrorist ki lotpham lu thuwa khim nai makoi nai ki lotpham dudagi improvised explosive device ama plastic explosive sing AK-47 gi maru samaga mari AK-407 gi magazine ani amasum hand grenade ani amasum bag ani phangkhiari adu hausikoi nadi myam paw simatang solution jarage amasum myam puna no update ngaminasi